Ahanbada Maru Ebao Pisari. Manipur ki mafam kayada Prime Minister Narendra Modi ki mapu kumon kamari dinina blood donation amadi tree plantation ngasidagi hautuna pangthokre. Mathang thadagi hauraga jada humpudagi na marfu fawba disable oidaba miyoi singda thagi oina lupa changa allowance oina pirogani haina Chief Minister N Biren na lauthokre. State asida sian thada ningbasing na miyeng thanglapa asi state asida awon ba amadi chawhalapagi mami taba horakpani haina Chief Minister N Biren na fundokre. EP bagi matang da miyam da hena khangan ba mathau tai haina Health Minister Sapam Ranjan na phungdokre. Amadi hawki ba pungkun marida Manipur gi na COVID-19 gi anoba case ani thangna kre asiba mata yawkhidre. Kurumzari, PONYTV na pizaba prime time Manipuri pau miyeng tabiri basingbu Jennifer SHARMA na taram nokjari. Hojik pau sandok na pizari. Laibak asigi luchingba Prime Minister Narendra Modi ki mapok namit ngasidagi hauduna October ani fawba blood donation tauba tree plantation tauba yauna Manipur gi mafam sinba thungna palan taugani haina Chief Minister na high crane. Ngasi ni chai pachu thekta laiba party asigi office thambal sanglenda sewa pakhwa dagamari lenyana blood donors directory release tabagi thorum aduda BJP Manipur Pradesh ki President A Sarda Chief Minister N Biren Works Minister Govindas Konthauzam Power Minister Thongam Biswajit Health Minister Sapam Ranjan Social Welfare Minister Haikam Dingo amadi BJP ki maru oiba luchingba kayana saruk yaduna pangthokhi thorum aduga maru lenyana Chief Minister N Biren na hai Aikoi kuding mapu luching biriba luching ba mahakna pambadi cake kaktuna nungai ba fungdok padu natte miyam da dan tawduna tengbang baduni haina fungdokhi mahakna hai luching ba asiki mapok namit asda BJP gi miyoi kuding magna I dan tawgani mafam kuding da u chara kaya thagani loinana Manipur gi miyam na I darkar tarapa kuding mag BJP na pigani hairi masipum namak asi Prime Minister Narendra Modi gi apamba aduni Asuk yam na miyam gi thabak tawduna apunba Manipur apunba India ama sagalakliba BJP asibu laibak thugaiba party ni haiduna Congress ki miyoi singna rally chatli Congress ki matamda macheta na thugairamba Manipur adu sagatpada BJP da awaba oi kharangan na BJP lengak laklam labadi Manipur sarga gumna chakhatlam gadabani haikhi Prime Minister Modi ji ki mapok kumon ke mari lagi nai miyam dia ka bogel pisari sen sumak ekoi nu go phange ma dudi kari ga the party nu itta ata yam to biganu like the laira wa na tarba skola na minara bas minara vi mayam gi shavado ina to biyo report se siti mate picture jam ka kok liwa adu mamakul gi vision ne bharat pu matam ma da picture lewa sing yangamba Britain gi colonial rule gi makha da thum matung da yangamba mien Honorable Prime Minister Narendra Modi in a Prime Minister were matung da bharat ki kongai ba sen se urka na se picture gi lewa sing mabu I am strong kai ku da gi Nakalamaromda BJP ki President A Sardana North East Chawkhatana Bharat Chawkhatpa yaroi haiduna North East akanaba mikiyang ama yeng biriba Prime Minister Narendra Modi ki mapok kumon laibak sinba thungna pangthokpagum Manipur dasu pangthokli sewa pakhwada haiduna miyamda seba taw haibagi wakhalonda pangthokliba thorom asi health camp blood donation cleanliness u thaba yauri BJP bu hogdokpiramba Dindayal Upadhyay amadi Mahatma Gandhi ki mapok kumon tha asigi Taramanga amadi October ani da pangthokani haina fungdokre Bharat ki Prime Minister Sri Narendra Modi ji undan tuirak supa mapok lumit kamari lainana Bharatiya Janata Party Manipur Pradesh na sinjaduna ekoi blood donation gi program ama ekoi pangthoki program se ekoi fortnightly seva pakwara haidana pangthokpa program ni masidai sida ekoi blood donation yauri cleanliness yauri health camp yauri artificial limbs yen yauri tongan ba makal kaya gi program sing ekoi paikat kani maruina environment related oiba program sing yauri
tongan program sing manungda maru oina seba hairagadi seba pau haidana mahaki wakalol dugu mari leinana ekoina mioi bada ekogi kaidegi hena darkar leiba I dan tauba haiba sigi patam masina ngasi maki mapong numit asida hogdopani kai nazariba prime minister ta maku punsi nung sangba aduga prajagi thaba matam sangna taubo ngamba chang nayek yaudaba oirasanu haiba message akoi punna pimina duna Bharat ki prime minister gi wakalol ase thabak to onthok minasi mai pagna bobona minasi haina Thoram makha satarak po oina Prime Minister Narendra Modi ki mapo kumol ga mari linina rims ta thangmaiban AC ki MLA khumukcham joy ki su blood donate tawkri mahak na hai mipum khuding magna I dan tawduna I darkar leiba mioi singda piduna mioi kaya ama kanna bhot na minesi haina phungdokhi Honorable Prime Minister Senior Manipuri Party kay akhni Bharatiya Darapam yugo parisatna silanga sisi nagdene to udi ngama sanjabani station service asabani miyam punam su isai sagi angam bagaina I dan to biraga me bagi kursi kanna kona bada ekbang bi hajna Prime Minister Narendra Modi ki humputara ni thoi suba mapok numit ka mari lenena mathang thada ki hauraga chada humputaki na marfu fawba disabled oidaba persons with disabilities singda thagi oina lupa chonga allowance oina piragani haina Chief Minister N Birena lakthokri wapam asi ngasi ADIP scheme Ministry of Social Justice and Empowerment Government of India gi makhada ningombam da pangtokpa free distribution camp of aids and assistive devices to divyang jan gi thoramda phungdokhibani Thoram aduda Minister of State for External Affairs and Education Dr. R.K. Ranjan, Youth Affairs and Sports Public Works Minister Govindas Konthauzam, Social Welfare Minister Haikam Dingo, Patswagi MLA Sapam Kunja KESHORCHU Sarukyaki. Thoram aduga mari lenyana Chief Minister na luchingduna U Charat Singsu Thaki. Mahaki warolda Chief Minister N Birena Hai. Tola taraba laita lairo singbu mateng tawba haibasi Prime Minister Narendra Modi na achetpa fidepni. Wakalon adugi makhada miyam ga mimana draba singbu thage allowance asit lakthokpani haiki. State asida sen thadan nga singna medium thanglapa asi state asida awon ba amadi chakhalapagi mami taba horokpani haina Chief Minister N Birena phungdokre. KV Philanthropy 5 na sinduna khabam lamkhaida COVID-19 na maram oidaga state asda halakraba singda piba skill growth training program gi certificate yen topagi tharumda Chief Minister na phungdokhibani Thauram aduda skill level employment and entrepreneurship minister Haikam Dingo amadi skill level employment and entrepreneurship ki secretary B John Langtin Khumasu sarukyakhi mahak na makha taraduna hai Manipur startup lupa crore kuntra na hogdorakhibani adubu ngasidi lupa crore chamada hengatle Chathakiba training program asi anauba lenga ki ahanba numit chamagi action plan chamagi manung chana paikibani training loredina certificate fangkraba singbusu startup program gi damak che tharaknaba khanganki India ki Prime Minister Narendra Modi ki humputara nithoi suba mapok numit thorom ga mari lenyana donating blood is an act of solidarity join the effort and save lives habatimda Ragdan Amrit Mahotsav thoram state blood cell National Health Mission Manipur State AIDS Control Society Manipur na blood bank sing amadi NGO Singapore na kutsam na duna October tang ama fawa sa tagadaba mega blood donation drive hogdopagi thoram ngasi wangkhaida leba Manipur Voluntary Health Association ge conference solda pangtokre thoram aduda athoiba mitunglen oikiba Manipur lengaki Health and Family Welfare Minister Dr. Sapam Ranjan hai ngasi India ki Prime Minister Modi ki birthday oiragasu masina miyam da kana gadaba mawngda asigumba blood donation ki thoram asi pangthokpani masina lamdam asda I gi awar pa kaya lairiba adu kharada oirabasu menkhetpa ngamgani I pipa ki matangda miyam da hena khanganba mathoktai masida natna health camp tree plantation na chingbasu pangthokani lamdam asda su kana gadaba mawngda pangthokliba thoram sing asida miyam nasu saruk yabiu haiki अखोने ई दान तब खोटपसी प्रजा सेवा तौबनी मागी प्रजा प्रधान सेवक मैम खंगनरीदुंगाई मासे प्रजा सेवा तौबस एज वन ऑफ द कंपोनेंट्स अखोई ब्लड डोनेशन ड्राइव्स नि अदे अखोई सी मतम खरा लेग ट्री प्लांटेशन ड्राइव्स अदम तौगिनी वॉलंटरी हेल्थ कैंप दुगा अखोई अखोई मैम अखोई ट्यूबरकुलर पेशेंट्स इज अडॉप्ट तौरगा निक्षय मित्र आइदना सिगे कनो मखासिदा अडॉप्ट तौरगा
tubercular patients जो महाके हिदाक मतम चाना चारिब्रा महाके nutrition food चारिब्रा कोई न मतंग पांगगा अदमाइना कोई district wise constituency wise इता कोई target तौरगा अदमाइना program से मखन program almost for 14 days Thoram aduda PRDA Bisnupur ge Assistant Secretary amadi E ni futare rompiduna laklaba Dr. Huidrom Romena hai E watliba anaba kayada mateng kharada oinaba lamdam asda lairiba miyamna E piminasi Voluntary blood donors sing hena thoklaptuna hospital singda E gi awat pa lehendana ba hotnasi ngasi E pi kiba asna miyoy begi punsi kanbada saruk yagadori bani haiki Thoram aduda LDA gi Chairman Moirangthem Asni Kumar, Health Services Manipur gi Director Dr. Khoiram Sasi Kumar, Max ki Project Director Habam Rosita, Zanims ki Director Dr. L Devensu Saruk Yabakal Doinana, Miyoy Kuntra Mangarom na EP ki. Koi na pidragasu magi matam sujaraga igi selamana numichama natra sama koni subada mathanda mangja gi doba laire khangbadagi lemna mang higador e se aikoi na piraga kanaguma darkar leba mi kharagi punsi kanbada season sanu haibagi wakalonda ai leptna e pijari adana mayamsu thorlaga e piminasi aikoi na miyoi bana phana hai single hargasu miyoi bagi hakchang dagi lawba natna e si medical science na su semba sabang ngamdamna maram oraga aikoi na voluntary donor aikoi na thoga EPC aikoi na EP raga hospital dal khoi darkar leiba mathau taba award pa du Ngasadagi hauduna October gi tang ani fo ba pangthoka dawriba seva ba khwada ngasi Bharat ki mafam khuding da pangtopagum Ziribam district ki oina su ning singkhulda leiba district hospital da Ziribam BJP mandal na sinjuna pangthokre Thoram aduda BJP Manipur Pradesh ki General Secretary K. Sarat Kumar Singh, Ziribam ki local MLA MD Achap Uddin, Adyaksha Chiribam K. Zanaki Devi, Ziribam BJP Mandal ki Vice President Tahimang Panmai, CMO Jiribam Dr. E. Okendro Singh Amadi, Social Worker Jiribam and Buddha Chandrana Singh Bamyoy Singh na Sarukyaki. Thoram aduda BJP Manipur Pradesh ki General Secretary K. Sarat Kumar Singh na hai. Ngasadagi hauduna October gi tang ani fawbagi manungda tree plantation social service na chingba pangtoka dawriba seva ba khwada asda miyam na punna pangthok minasi haina appeal tawki. Thorom gamari lenyana Jiribam gi local MLA MD Asap Odina hai. BJP na luchingba sarkar asdi atopa sarkar ka manandaba top magun chenba praja miyam ga loinya ba pamba amadi development da mai onsinba sarkar ni haina phungdokhi. Loinina CMO Jiribam E. Okendro na hai. Ziribam district asida sariba 50 bedded district hospital asi full-fledged hospital ohenna ba hotna bagal loinina blood unit ahum mari ta oirabasu store tongna ba mafam thamna ba hotna gadi haiki. Bharat ki Prime Minister Narendra Modi ki chahi humputara nithoi surapagi mapok numit ki thoram Bharat sin bathungna pangthokna bagum Manipur da su pangthokna ri masigi saruk ama oina Works and Yas Minister Govindas ki yumda Bisnupur mandal na sinjuna thoram pangthokli thoram aduda mandal ki President N Ragumani Yuva Morcha ki Kisan Mahila Morcha ki leader singna dais famduna saruk yakhi thoram aduda minister na haiki bada mi khuding magi mapok numita cake kakpa chak chanaba kumhai kaya tauba chatnai adubu Modi gi mapok numita di miyam gi seba tauba anaba singi mateng pangba lamtu sengba pukri khongban sengba I dan tauba kaya si oina taunaba thaurang tauba mana pamjakhi aduna numitara manga gi thauram ama mandal ga tanaraga sem saba loire miyam punna saruk yana ba wafam miyam da thamki loinina hena chakhatpa Bharat ama oina ba amadi chahi kharadi Modi na nada yetana laina ba isor da thongnikhi Aikoi ipok numita cake ka aga harau nungai phongokpa isai nungai tawba ayam thangni adubu Bharat ki Pradhan Mantri oibiriba Shri Narendra Modi ji na aihak ipok gi numita se asida praja ki seba tawba asolana singda makoi da koina mateng pangbiba sahi cha kaya ama aikoi na apik post singda khausa da leibo singa se asi angkan kohan na bada mateng oina pangbiyo haidana mahanga haibirapa miyoi bajati athoi phawada prithvi ki laimai asida leiba yarakada yara oidra haibagi akiba phangpa siga mahaki mapok numit ki asida u thahan biyo aikini u oina thahan biyo ki kape gano haibasi yamna hena akhoi punna ki lai phaba masagi khandaba prajagi khanba Bharat ki khanba adugumba Pradhan Mantri yamani haibada thoyongna koi punamakna
Manipur lenga ki Education, Law and Legislative Affairs ke Minister Thaunauzam Basant Kumar na mahaki maikadegi Nambol AC ki manung chanba isok talaiba Sembi laima Girls Children Home da laktuna India ke Prime Minister Narendra Modi ki Vutara nithoi suba mapok numi thorong mari lenyana Home aduda laibi nupi macha kunipal da track sut singyen thokre amadi Home ge founder Seram Open da angamba sel ki mateng su pi kre Mateng pibagi thoram aduda BJP Nambol Mandal ki President Salam Rajamani, General Secretary Ahong Sangbam Jiten, Nambol Municipal Council ki ex-chairperson Tinga Kham Basanta, BJP Nambol Mandal ki Mahila Morcha, Yuva Morcha ki Thomi Singh, Iso Gram Panchayat ki Pradhan Warepam Devensu Sarukyaki. Minister Basanta na Fungdok Kibada, India ki Prime Minister Narendra Modi na mahaki chahi humputara nithoi suba mapok namit thoram asi how atum chaduna cake kaktuna lang bagi mahutta mama mapa laitraba children home da laiba angang sing sentok wat laba imung gi miyoi sing amadi TV laina na naraba anaba sing da mateng piduna makhoi gi wakal nungai hanba pambana mahaki makai degi home as da laiba angang sing da khudol tamba amadi Nambol AC ki manung da laiba miyoi taruk adopt tawraga thagi mateng pinaba thorang paikhat pani masda rastiti ki khenaba jad bizat khenaba laitana mateng piragani haiki Nambol Kendra ki oina akai hujik TB patient lai bising jo aina adopt tawjare ngasi dagi hauna aina tabada TB patient mapan len tabda taruk tangai rawa taruk lai bidu aina adopt tawraga moisi leptana moigi awar padu koi yengsanna bati 2025 hauda TB se muthanna bagi pandamda koi honorable prime minister Narendra Modi ji na haibra koi matungena koi honazari adu masi mayam khangasi aduna TB patients TB se muthat kadoba India dagi oina koi muthanna bagi damakta koi honabaduni koi na honazari se aduna hauji ngasi aina laksari se ai angam makhra ai gi side tagi ai gi personal ai gi pocket tagi aina puthokcharaga koi angang singsi income da su lakado na track suit amam aina present tawjabani Manung hanjin balam singda laiba miyoi kayadi kanbang amgadaba anaba oirabasu naraklaba matamda ana layeng singda chatuna matam chana layeng naba khotna daba farakani haina khangjinduna laiba amadi na dringida kari kari jackson thorang lakhotpa yai haiba khangdabana asi bagi khayata tabagi chang wangli haina Jawaharlal Nehru Institute of Medical Sciences Jenims ke medical superintendent Dr. Lokeshwar Khumukchamna phungdokre wapam asi ngasi World Patient Safety Day ga mari lenyana medication without harm haiba thimda Prithvi ki mafam khuding da pangthok na bagum Manipur dusu cater to safe healthcare ka hona sinduna Caesar Hospitals ki auditorium da pangthok pagi thoram aduda phungdok khibani thoram aduda Jenims Hospital ki medical superintendent Dr. Lokeshwar Khumukcham Trained Nurses Association of India TNAI ki president Mistress Naurem Tangbi Devi amadi Association of Healthcare Providers of India AHPI ki president Dr. Palin Kundongbamna thoram ki athoiba mitunglen sing oiki Dr. Lokeshwar Khumukcham na makha taraduna hai Malim da chakolapagi chang wangkhalapagi matung inna anau balaina sing hengalapaga loinina madugi hidak sing putorakli ba hidak sing adu doctor amadi nurse sing na kadamba mafam da thamgani kadamba maungda sizinagani haina takpi tambiba mathoktai amadi nariba miwi sing nasu isa da anaba lotsin bidana matanda fazakini haiba wakalon adu thadok biduna doctor amadi nurse sing da hidak jadringai mamang amadi matungi khanaba sing haidok bigadabani Doctor Amasung Anaba Mui single Lanyariba Mari Adu for Matamda, Malimda Hengalakliba Lina Sing Astagi, Kanbangam Gani Hainasu Fundoki. Tasena highly upper medical proficiency, lit role of a low wadani. Any portion, anywhere, wherever we deal with a patient, the public itself is also. Patients, they are also. The society, the authorities, whatever source, organization, the whole of the people around, even in the global scenario, they require. Now where we stand, me putting mana kariban, safety, high, nahangi toriban, safety later, right? Laina swebedagi, care of the harmful effects of the management, see bagi cause later. Global scenario da koi na karam barmapun the focus to viche medication safety. Adu slogan na karino medication without harm. Pataba to bigano ama to on bigano apabado ko review. Ay mali mata lete ay maruk mapang lete. Every patient is sent to. Pagi merak thatna aten babre amatak nominasi. DS Enterprises Kashamtong na organized over mga suba langbal kakil
लाकदोरिबा सेप्टेम्बर की तंग तरागा तुरुक्तगी अक्टोबर की तंग तरागा निथोय फाउबा पैलेस कंपाउंड लेबा अपता कंजेबुंग द पांगथोक सरगनी Langbal Kaithal asida Manipur da leiriba furuk khudingmakki cultural item amadi store sing thongbigani. Mangarak suba Langbal Kaithal asida national amadi international gi oiba store cham hena saruk yagadori. Nipal Tangana pangthokpa festival amani. Festival asida gambling item amati yawjaroi handloom handicraft amadi disabled singi oina Soul 20 khudongtawa thamjai. Tongan musical event rock show Manipuri matam isai loinana with the star dance competition amadi fashion event kaya su Langbal Kaithal uba khongbigani. Please come and enjoy at Langbal Kaithal. Please come and enjoy at Langbal Kaithal. Break metung taram nokjari makhataba pau pizari. Students Union of Kanglai Park suk lingkat ke bagi taramatoi suba mapokumon thorong bamari lenyana Manipur da drugs ki mahum sari basi lenga ki thorang thosil mapung fa da bagini haiba hiramda ngasi open debating competition ama Maharaja Sandrakirti Auditorium Hall da pangthokre. Thorom aduga mari lenyana Students Union of Kanglai Park suk ki president Dana Kumar Ningthojana hai Lengak asna lamdam asda drugs muthatna bani hajuna drugs pusilak pamadi lamdam asda sunglamba kaya leptana fagat pagi thabak pakatli adubu Manipur da drugs ki mahumdi leptana sajilakpa lamdam asagi mahiroi amadi naha kaya drugs laichu bagi pibamda lakle lengak na thabak kaya pakatlabasu drugs thingba ngamdriba asi lengak ki asoiba laibara haibana chingba adu putoktuna khanana pantamda debating competition asi pangthokpani haiki competition aduda opposition bench sa mapal amadi treasury bench sa kuntra mari punamyoi ni fuhum doina saruk yakhi Itana mapan la koi atopa yuno na lebak ta ki pusala ko drugs mayam ko phaba du ga koi opam sida jo drugs mayam ma sungdana ko tana koi drugs ki mahum je dum saraga leibai tar haiba drugs ki mahum sariba drugs ki horofum oibagi mong da leisilak ni bai koi lamda masida asi koi ki hobul agliba inkhalak liba koi mairoi singda madi ngasi lamda masi ki miyam dai koi na koi mairoi singge madi miyam gi mod du phuko adu laura kan dai koi hariba koi na ngasi changchaliba lengak na changchaliba campaign waron drugs adamadi drugs thingba ngamji hoji fawda thingba ngamji base masi lengaki leiriba makoi gi thorang thoksil soiba amadi hariba mayam adu puthok kanda ai debaters singduna koi gi mayam koi miyam na magi oibo mod du soiba singdu puthok kanda mayam da khangal laga waron drugs asi makung kai da party haiba adugi comment mayam adu puthok kanda asi miyam da lengan chachli waron drugs makung pai or phade aduga ngasi lamdam sida drugs thingba ngamji basi lengaki achoba khud jawbu gi haiba du mayam gi motu puthok na ba asi program si sin Lions Club of Imphal na multiple district jahum kuni thoige one multiple one activity gi makhada chathaba Feed the Hungry haba thoram gi sarogama oina ngasi Langgol Ningthau Lekai de laiba all age home da sarak na lupa lising tarama palmuki chana ba polam sing pikri thoram aduda Dr. W Gopi Mohan na mahaki warol piraduna Lions Club ase Melvin Jones na lising ama chamapal tara tarita hugdoki badagi ngasi fawbada chahi chama supna manga hena mioi ba kangrup ki mateng pangduna lakli haina fundokhi mahakna makha taraduna Lions Club asi malem asida khwaidagi chawba service club organization ni Hauzik fawbada lam chani henbada club lising ni funi palki mathakta laire nakal amaromda club asigi president Lion Dr. P Brazamani na haikibada ngasigi chana bapot lam pibagi thoram asi Lions Club International Rotary Club na chingba lukmari na punna malem gi oina pangthokpa celebrate community haba initiative ke makhada pangthokpani haina fundokhi mahakna makhata na fundokibada club asigi makhada laiba Lions Eye Hospital gi IOPD asi tha amagi ani shuba amadi mari shuba nongmai jingda ayuk pung tara dagi numit yungba pung tara ni thoi fawba mathau tawba hore loinina all age home asda laiba mioi singna karinguba mit check up tawbining labadi IOPD asda laktuna yengthokpa yagani hairi One multiple one activity have a program makhada relieving hunger project ki manung channa Lions Club of Thawbal gi permanent project oriba haika pokpi de laiba mahairoi amadi oja singda nongmagi oiba chaklen ama pizza kre Mission Blind School haika pokpi da Lions Club Thawbal na nongmagi oiba chaklen pizza ba aduda school asigi oja singna Lions Club Thawbal bu thagat pa phungdokhi thoram aduda Lions Club of Thawbal gi maru oiba mioi kayana saruk yakhi
MSU gi Finance Secretary Masamak nauna semkiba MSU gi Interim Council da sogotle haiduna officially lakthokre. Ngasi Imphal East ki mafam amada pangthok pau mi singa unaba amada MSU Interim Council gi President Laisram Robindro na hakibada. Hayeng asi hanagi MSU gi thawpuramba kayana hojik lairiba MSU gi issue asi loisinaba miyam gi oiba mifam ama pangthok lagani haiba pau asi MSU bu nungsijaba thomi ama oina taramna okle. Adubu achumba asengba paring aduda chatpiduna achan mirai naiduna solution ama laurau. Houzik MSU gi office da CRPC 144 chalaiduna thamliba asi khudakta handoktuna interim council na mahiroi khunai gi thawgai tawduna MSU gi mapangal sagatna bahotna bagi matam oire haina phungdokhi. Special General Body Meeting na khoi dissolve tawkraba Executive Council amadi Advisory Council ado khoi makhata na sanaba yaroi aduga DMU campus da leiba khoi MSU office da thamjiliba CRPC 144 se khudakta ham kadabni habasema aduga aroibada hajik leiba interim council na khoi DMU campus da leiba khoi CRPC 144 se lathom matungda fresh election na matorokanda makhata na asengba mapangan kanba MSU amo koina bagi namta koina asum asengma election ama athupam damna pangthokanda koi MSU je amukena kan ba mapangan kanba debang yang midang tang di mairoi khunai dongta punamak tawngamba koi MSU kathok ba mayang dongta kathok ba MSU moisa bi halabi pandal dunia Thoram aduga marui lenyana MSU gi lising ani kun mathoi kun humdoi session da Finance Secretary oidamba Z pebam na hai hauzik laidiba phibam asda achum aran gi yengduna MSU gi Interim Council asda masana yana sogalagani high cree ai sa jet pebam IMSU yu chaliba 21-23 yoina Finance Secretary from Baizabani ai sa na yana ai ta koigi lairiba situation da kamaina asumaran sana yinga kanda ai Interim Council dai da sana chungil bu da ai support of the sana Indo-Myanmar border tang oidiba More da ngasi Punjab National Bank PNB More branch na sinduna More ward number 4 da leba Tamil Sangam Conference Hall da one day mega agriculture credit camp ama More da pangthokre Thoram asda Presidium members oina KVS Maniam General Secretary Tamil Sangam M Thoiba President Mijay Council More Surinder Singh Patheja General Secretary Border Trade Chamber of Commerce L Ibo Chauba Resource Person Lead District Manager Technopal Amasung RK Anil General Manager PNB More Branch na Dais FMK L Ibo Chauba Resource Person Lead District Manager Technopal na Fungdokhibada India Government na Agriculture Credit Camp asip marginalized farmers singi damak hongdokhibani Scheme asda makhal tara humdogi kana bapiri farmers singna khudong chaba asip PNB bank tagi loba yakani Makha taraduna Morega Chanaba scheme gi matangda poultry gi chawnga mathakta chicken loiba amasung piggery oina ok mari dagi hena loiba singna khudong chaba asi lobiba yakani KCC gi matangda panladuna first phase loisin khraba matung second phase gi oina September 15 lising ani kuni thoi dagi March 15 lising ani kun humdoi fawgi manungda farmers singna KCC Kisan credit card registration tawduna khudong chaba asi lobi ho amasung Social Security Scheme gi matangda su Bharat Sarkar gi khudong chaba kaya loba yabagi matangda su phungdokhi Reserve Bank of India gi guidelines ki matung inna lupa tara gi coins asi chatnari amasung valid oire haina miyam da phungdokhi lunyana bank ta su deposit tawba yagani haina phungdokhi masigi mathakta anoba lupa kun gi coins su Manipur da yorokle maram aduna praja singna rumor da thazabiganu lupa tara amasung kun gi coins chatnari haiki M Thoiba President MCM na phungdokhibada hauziki matamda loan apply tawriba singna darkar leba che chang suna piraba matung loan fauduna list da yawrabasu bank singna loan dribasi karigino haibadu yengsin haningi pirabasu matam kuina changhanduna piribagi maram karigino haina phungdokhi Surinder Singh Patheja General Secretary BTCC na phungdokhibada More da lairiba praja singna specially More da agriculture credit camp asi feasible oidrabasu farmers singna khudong chaba asi lobiba yaba mi singna di lobi ho haina phungdokhi KVS Maniam General Secretary Tamil Sangam na phungdokhibada agriculture credit camp asi More town gi oina jana drabasu concern authority da request tawraduna PT vendors street vendors educational loan and school infrastructure loan PB naba thoram aduda phungdokhi RK Anil General Manager PNB More branch na phungdokhibada loan apply tawba khudingmak loan fangani haibadi laite approve tawrakiba list gi amuk bank na hariba applicants sing adubu verify tawraba matung ayaba makai thenglaba su pigani haina sengdokhi amasung
tin limbas miyoi singda lising yangkai gi makhada loan lobi gi hairabadi tha taruk hena saving account hangduna leiraba singna KYC amadi loan verification tawbi baga loinina loan gi khudong chaba adu miyamna lobi ba yakani 50,000 above ki oirabadi CA amagi bank ki guarantor ama changani haina phungdokhi. If any farmers want to avail KCC, then now that farmer can apply the Kisan Credit Card because last 2021 15 November, Government of India announced KCC campaign for fishery and animal husbandry. Now that campaign resumed again from 15 September. Manipur State Sumang Lila Council na Sumang Kumhai gi saknai raba lila roi Moirangthem Tombi Allies Maitai Tombi Jiban Malalila da Giren Sabahai na khangnaba oja Kongba uche konta khok mapan Imphal East leibana lekhidabada state ki thakta ikai khumnaba utuna awaba phungdopagi thoram pangthokre Thoram Asda El Tarpon Singh Advisor Manipur State Sumang Lila Council M Punima Silaima President Sumang Lila Council PS Gunachandra Sharma Lifetime President Sumang Lila Council amadi Lilagi saknai raba miyoi singna mithunglen sing oina saruk yakhi Manipur State Sumang Lila Council gi Lifetime Secretary Sograkpam Hemantana thorum adugi taramna opagi warol thamkibaga loinana Lila roi Moirangthem Tombina ngalingai matamda Sumang Lila gi damak kathokpiramba kayabu singthaki Sumang Lila bu matam amada Sumang da chatuna Lila sananaba amadi Sumang Lila bu awang bathakta pukhatna ba hotnabada achoba thodang lobiramki Thoram Asda Sumang Lila Council gi General Secretary Yumnam Nilachandra na haikibada Sumang Lila gi dama kathok piramba singna laikhidraba matamda state ki thakta ikai khumnaba utpa haibasi Sumang Lila kannaba ihau sagatpa council asagi calendar thoram amani loinina kunai asik kannaba thodang singi manungda Lila kannaba ihau asisu amani haibada haimanba thokloi haiki Mahagna laikhidaba Sumang Lila gi fampakta achoba ahoba amal laihauragani haikibaga loinina laihauriba imung manungi awabadasu Sumang Lila Council na saruk yari haiki Mahagna Sanaramba Lila Singi Manungda, Jiban Mala, Pongi Jekla, Sons of Manipur, Dekon, Imagi Ibungo, XYZ, Makwang Taragi, Changak na Chingba, Panbayay. Andagini kasi Sumang Lila, masama pa ng Leoris. Adumba, Oza Singi Manungda, Sanay, Oza Mo, Moirangthem Tombi, Miyamna, Jiban Malagi, Din, Sabari, Kandava. Manipur ki Sumang Lila, Mai, Adum. Numit ini chupna sa tharakpa hypertension and management gi lotion bagi thoram ama Thoubal gi District Health Society gi NCD amadi ICMR amasung WHO ga punna khutsam naraka ngarang Thoubal gi GNM School of Nursing da pangthokre thoram aduda Dr. Y Nokul Singh Chief Medical Officer Thoubal amadi State Nodal Officer NPCDCS Dr. Y Premchandra Singh su saruk yakhi Training program manungda ICMR NIE ki consultant Dr. Subhabrata Das, Andhra Pradesh ki WHO ki CVHO Dr. CR Patel, Assam ki WHO ki CVHO Dr. Gunjan Nath amadi Thoubal District ki NIE ki ICMR AK Sonam Debina, Hypertension Diagnosis and Treatment Protocol, Opportunistic Screening and Task Sharing, Supply Chain Management, Portal and ITF na chungba hiram singi matangda, PowerPoint sizinaduna training aduda saruk yakiba miyoi singda suganya taki hairi. Thoram aduda Medical Officers chamakun yauna, Community Health Officers, SNs, ANM amadi Pharmacists singsu saruk yaki. Scheduled Tribe Demand Committee of Manipur SCDCM na paring nanya chatharapa mitaibu SC lista chalhanna bawakat mifamgi sarukama oina ngarang Netaji Memorial Club Kurai Kongpal Sajor Laikai ga khutsam naraga club asgi ground da pangthokre ngarang pangthokiba khongjang asibu Manipur lengakna thawoina logdrabadi ban amadi general strike na chungba hena akan ba makhagi khongjang sing changsin lagani hairi Mitai Maitai Furup Singbu Kanjana Bagi Amatangai Riba Upai Oriba Demand Asibu Fanganaba STGCM na Jangsin Lapa Khongjang Kuding Makta Club Asna Mangzil Thana Saruk Yagani Haina Su Fungdokre Pogi Mirak Tatna Atin Babre Amamok Lominasi DS Enterprises Keshamthong na organize tawba mga suba langbal kekil lakadori ba September gi tang taraga tagi October gi tang taraga ni toy pawba Palace compound na leiba aptak kangje bung da pangthok sargani
Langbal Kaithil asida Manipur da lairiba furup khudingmakki cultural item amadi store sing thongbigani. Mangarak suba Langbal Kaithil asida national amadi international gi oiba store chama hena saruk yagadori. Nipal Tangana pangthokpa festival amani. Festival asida gambling item amati yawjaroi handloom handicraft amadi disabled singi oina Soul 20 khudongtawa thamjai. Tongan musical event rock show Manipuri matami shai loinana with the star dance competition amadi fashion event kaya su Langbal Kaithil uba khongbigani. Please come and enjoy at Langbal Kaithil. Please come and enjoy at Langbal Kaithil. Break metung taram nokchari makata pau pizari amuko gi unit ama oiriba United Clubs Organization of Bishnupur District U COVID na wakta amadi akoiba manak na pakhul singda gasbook oga khutsam naduna lamyan ba hizam irabot ning sing thagi satharapa thoram parengi serokam oina ngasi district ki thakta lebak ning ba isegi tan thada saba jogoi changdamna ba lava community hall fogak jaw ikhai mamangda pangthokre ngasagi thoram aduda lamyan ba hizam irabot na pamjaram basing amasung mahangna ireiba ki damak tawram bathabak sing na hongna na sing thabagal loinina ning singke ngasagi thoram aduda kumbi ACG MLA S Premchandra amadi ward member kaya su saruk yakhi ngasagi changdam na ba aduda tongan ba category da group kontra rom na athoi hen changdam nakhi athoi hen taraba singda mana mathum singsu MLA S Premchandra na intokhi ngasi All Manipur Muslim Students Organization AMSO amadi AMSO ga chatminariba union sing MUMWA MU PSU DMU MSU DM Arts PSU DM Science amadi APSO Thobal District na Mayang Imphal da leiba Mayang Imphal Bengun Higher Secondary School Mayang Imphal da Maitai Pangal sing na higher education tambada reservation implement tauna bahaina mahairoi kayana play card poster paiduna slogan kaya lauduna akan bamong da yaning da phungtokhrei Haukiba English ani taruk September kuntareta matamdugi Government of Manipur ga amsoga khutyak pinedra maitai pangal singbu job amati professional courses singda chada mari reservation chatna hanlami adubu khwaidiki laibak thibadi lising ani taruk tagi housing fawbada government na higher education tambada maitai pangal singbu housing fawba reservation implement tawbidana lairiba asi amso amadi amsoga chatminariba university singda laiba union singna maitai pangal miyam asibu asukuiba matam asi slow poison thaduna community asibu chakhatpagi lamjenda kumang changsin laptana bagi lalong amani haina laujai amso amadi amso ga chatminariba university singda laiba union singna manipur gi mafam khuding makta chatuna amadi atopa palamdagi mateng lauduna akan mamongda khongjang kaya makhatana changsinduna manipur da laiminariba community singa manaba khunai ama oineba khonakigani loinina manipur gi praja section khuding mak amadi mapalamda laikhraba manipur praja miyam singna amso amadi amso ga chatminariba union singna democratic oiba khongjang sangsin liba asibu support tawnaba phungdorakli Jan Siksan Sansthan JSS Chandel na Sindra scheme asigi makada tongan batre tarani thoida training piraba mioi singda certificate yen topagi thoram ama ngasi Chandel district ki Chandol Pokpi village community hall da pangthokre thoram aduda Semco gi anthropology gi head of department Dr Sahol Moses Tarao JSS Chandel gi chairman Aizel Siam Sothe tribe union clam gi president TS Minthung Chothe Chandol Pokpi village ki chief MK Chingrum Chothe UTDP ki chief functionary Romeo Yulung Chotena athoiba mitunglen sing oina sarukyakhi thoram aduda JSS Chandel gi makhada tongan batre tarani thoida training fanglaba mioi chahum romda certificate singsu enthoki State asigi oina hokiba pungkun marida mioi ani positive oikre mioi amata siba yaukhidre COVID-19 command control room dagi thadorakpa report amagi matung inna hokiba pungkun marida nupa ama amadi nupi ama puna mioi ani positive oiba yaukre hauzik fawbada puna mioi lising ani ga chamani funipa laikhidre state asigi oina hauzik fawbada mioi lak ama lising kuntra mapal ga chatre marfuni thoi positive oikre masigi manungda mioi lak ama lising kuntra tare ka chatruk supna mapal na recover tawbak amkhre active case da mioi kun manga lairi recovery rate na chada marfutara nipal dasmik mari mangani hari Luisilakpada maru iba pau amukana pizari Manipur ki mafum kayada Prime Minister Narendra Modi ki mapok kumon kamari lenyana blood donation amadi tree plantation ngasdagi hoduna pangthokre
Mathang thadagi hauraga jada humpudagina marfu fawba disable oiraba mioisingda thagi oina lupa chamnga allowance oina piragani haina Chief Minister N Birena laktokre. State Asta Sen Hadaninga Sing Namigeng Kamlapa Asi State Asta Awon Bamadi Chapalapagi Mamita Bahorpani Haina Chief Minister N Birena Fundokre. Pipagi matangda miyam da hena kangan ba matautai haina Health Minister Sapam Ranjana Fundokre. Amadi Hoki Pung Kun Marida Manipur gi oina COVID-19 ga nova case ani thengnakre asiba mata yaukidre. PONYTV ke prime time Manipuri pau migyeng tabiri basungbu amokana krumzari.